ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯉꯁꯤ ꯑꯩꯅ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯀꯝꯗꯧꯅ ꯕꯤꯔꯕꯜꯕꯨ ꯊꯦꯡꯅꯈꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯃꯈꯣꯏꯅ ꯁꯥ ꯐꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯗꯥꯎ ꯌꯥꯗꯕꯗꯒꯤ ꯁꯥ ꯑꯃꯠꯇ ꯃꯈꯣꯏꯅ ꯐꯥꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯝ ꯁꯥ ꯐꯥꯅꯕ ꯊꯤꯔꯛꯄꯗ ꯀꯥ ꯍꯦꯟꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯥꯅ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯆꯥꯏ ꯇꯥꯟꯅꯈꯤ, ꯑꯃꯅ ꯑꯃꯕꯨ ꯊꯤꯕ ꯐꯪꯅꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯟꯅꯊꯪꯗ ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯒ꯭ꯔꯥ ꯁꯍꯔ ꯌꯧꯅꯕ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯂꯝꯕꯤ ꯃꯔꯤ ꯐꯥꯡꯖꯤꯟꯅꯕ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨ ꯃꯝꯁꯤꯜꯂꯛꯄꯒ ꯃꯈꯣꯏ ꯀꯔꯝꯕ ꯂꯝꯕꯤꯗ ꯑꯒ꯭ꯔꯥ ꯇꯥꯅꯕ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯍꯪꯉꯤ, "ꯑꯒ꯭ꯔꯥ ꯇꯥꯅꯕ ꯂꯝꯕꯤ ꯀꯅꯥ ꯈꯪꯕ ꯌꯥꯎꯏ?" ꯃꯅꯥꯏ ꯑꯃꯅ ꯈꯨꯝꯂꯛꯈꯤ, "ꯌꯦꯠ ꯊꯪꯕꯔꯣꯝ ꯑꯁꯤꯗ ꯆꯠꯀꯗꯕ ꯃꯥꯜꯂꯤ꯫" ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯅꯠꯇꯦ, ꯑꯣꯏ ꯊꯪꯕ ꯂꯝꯕꯤꯁꯤꯗ ꯆꯠꯀꯗꯕꯅꯤ꯫" ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯃꯅ ꯌꯦꯠ ꯊꯪꯕꯔꯣꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯣꯏ ꯊꯪꯕꯔꯣꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯃꯈꯣꯏꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗ ꯁꯥ ꯊꯤꯅꯕ ꯍꯣꯠꯅꯔꯨꯕ ꯑꯃꯁꯨꯡ ꯃꯥꯡꯅꯈꯤꯕ ꯃꯤꯁꯤꯡꯕꯨ ꯊꯤꯅꯕ ꯍꯣꯠꯅꯔꯨꯕꯗ ꯌꯥꯝꯅ ꯋꯥꯕ, ꯆꯥꯛ ꯂꯥꯝꯕ, ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯑꯒ꯭ꯔꯥ ꯇꯝꯅ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯑꯗꯨꯝꯅ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯃꯈꯛ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯎꯈꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯑꯉꯥꯡ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯊꯦꯡꯖꯤꯟꯈꯤꯕꯅ ꯑꯒ꯭ꯔꯥ ꯇꯝꯅ ꯆꯠꯅꯕ ꯂꯝꯕꯤ ꯑꯗꯨ ꯑꯩꯈꯣꯏ ꯆꯃꯝꯅꯔꯦ꯫ ꯀꯔꯝꯕ ꯂꯝꯕꯤꯅ ꯑꯒ꯭ꯔꯥ ꯆꯠꯅꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ꯫" ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯃꯠꯇꯅꯗꯤ ꯑꯒ꯭ꯔꯥ ꯆꯠꯂꯣꯏ꯫" ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, "ꯀꯔꯤ ꯍꯥꯏꯕ?" ꯑꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, "ꯀꯝꯗꯧꯅ ꯂꯝꯕꯤꯅꯕꯨ ꯑꯒ꯭ꯔꯥ ꯆꯠꯀꯅꯤ?" ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯀꯤꯗꯕ ꯑꯃꯁꯨꯡ ꯑꯁꯤꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯍꯔꯥꯎꯖꯈꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ?" ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯃꯍꯦꯁꯗꯥꯁ ꯀꯧꯏ꯫" ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯃꯤꯡ ꯍꯪꯕꯤꯈ꯭ꯔꯒ ꯑꯗꯣꯝꯒꯤ ꯃꯤꯡꯗꯤ ꯍꯥꯏꯕꯤꯔꯔꯣꯏꯗ꯭ꯔꯥ?" ꯃꯇꯝ ꯑꯗꯨꯗ ꯑꯛꯕꯔꯅ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅꯤ꯫" ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯁꯤꯔꯝꯕ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯍꯦꯁꯗꯥꯁ, ꯅꯪꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯎ꯫ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯎꯠꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯒꯅꯤ꯫ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅꯪꯒꯨꯝꯕ ꯂꯧꯁꯤꯡ ꯕꯨꯙꯤ ꯂꯩꯕ ꯃꯤ ꯁꯣꯏꯗꯅ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ." ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛꯀꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, "ꯍꯧꯖꯤꯛꯇꯤ ꯍꯥꯏꯌꯨ, ꯀꯔꯝꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯑꯒ꯭ꯔꯥ ꯌꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ?" ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯒ꯭ꯔꯥ ꯌꯧꯅꯕ ꯆꯠꯅꯤꯡꯂꯕꯗꯤ ꯆꯨꯝꯅ ꯎꯔꯤꯕ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯆꯠꯄꯤꯌꯨ." ꯑꯁꯨꯝꯅ ꯀꯣꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯃꯍꯦꯁꯗꯥꯁꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯅꯕ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯪꯍꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯣꯟꯅ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯎꯠꯂꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯅꯕ ꯑꯌꯥꯕꯗꯨ ꯂꯧꯔꯝꯃꯤ꯫ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯇꯥꯡꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯊꯑꯣꯏꯅ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯀꯧꯕ ꯃꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯅꯪꯅ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯃꯅꯥ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫" ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯍꯦꯁꯗꯥꯁꯅ, "ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯄꯤꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯅꯤꯡꯊꯧ ꯎꯅꯕ ꯆꯪꯂꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
ꯑꯩꯅ ꯅꯪꯕꯨ ꯎꯗꯤ ꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ, ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯗꯥꯁꯅ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯎꯠꯂꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤ ꯀꯤꯗꯕ ꯃꯇꯧ ꯑꯗꯨꯕꯨ ꯊꯥꯒꯠꯂꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯦꯁꯗꯥꯁꯇ ꯍꯥꯏꯔꯛꯈꯤ, ꯃꯍꯦꯁꯗꯥꯁ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯅ ꯃꯗꯨꯕꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯅꯥ ꯑꯣꯏꯅ ꯄꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯗꯥꯁꯅ ꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯃꯅꯥ ꯑꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯄꯤꯕꯤꯅꯤꯡꯂꯕꯗꯤ ꯑꯩꯉꯣꯟꯗ ꯆꯩ 100ꯇꯪ ꯄꯤꯕꯤꯌꯨ꯫ ꯃꯍꯦꯁꯗꯥꯁꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯌꯥꯎꯅ ꯉꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯆꯩ 100ꯕꯨ ꯃꯅꯥ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ? ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯗꯥꯁꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗ ꯆꯩ 100 ꯄꯤꯕꯤꯌꯨ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ, ꯐꯔꯦ, ꯅꯪꯅꯕꯨ ꯆꯩ 100 ꯄꯥꯝꯂꯕꯗꯤ ꯆꯩ 100 ꯄꯤꯍꯜꯂꯒꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯉꯣꯟꯗ ꯆꯩ 100 ꯄꯤꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯆꯩ 100 ꯐꯨꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯗꯥꯁꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯐꯪꯖꯔꯤꯕ ꯆꯩ 100ꯁꯤꯒꯤ ꯃꯅꯨꯡꯗ ꯆꯩ 50 ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯐꯨꯕꯤꯌꯨ, ꯑꯗꯨꯒ ꯆꯩ 50 ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯊꯣꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯐꯨꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ, ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯆꯩ 50 ꯑꯃ ꯐꯨꯒꯗꯧꯔꯤꯕꯗꯤ? ꯃꯍꯦꯁꯗꯥꯁꯅ ꯈꯨꯝꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯉꯣꯟꯗ ꯆꯩ 50 ꯐꯨꯕꯤꯌꯨ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯏꯅꯤꯡꯊꯧ ꯎꯅꯕ ꯆꯪꯖꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧꯅ ꯄꯤꯒꯗꯧꯔꯤꯕ ꯃꯅꯥꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯃꯉꯣꯟꯗ ꯄꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯤꯡꯊꯧꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯃꯅꯥꯁꯤꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯒꯤꯅꯤ꯫ ꯃꯍꯦꯁꯗꯥꯁꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯊꯕꯛ ꯇꯧꯔꯝꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯈꯤ, ꯑꯃꯁꯨꯡ ꯃꯍꯦꯁꯗꯥꯁꯅ ꯌꯥꯝꯅ ꯍꯩꯅ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯄꯨꯔꯛꯈꯤꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯦꯁꯗꯥꯁꯄꯨ ꯌꯥꯝꯅ ꯊꯥꯒꯠꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯦꯁꯗꯥꯁ, ꯅꯪꯅ ꯉꯁꯤꯈꯛ ꯂꯥꯛꯂꯒ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯑꯔꯥꯟꯕ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯊꯕꯛ ꯑꯃꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯗꯔꯕꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ 5ꯅ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯃꯝ ꯍꯪꯍꯟꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯈꯟꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯍꯦꯁꯗꯥꯁꯇ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯣꯏꯅ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯥꯏꯌꯨ, ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯒ ꯑꯃꯅ ꯑꯃꯕꯨ ꯁꯨꯡꯎ ꯎꯅꯗꯕ ꯀꯔꯤꯅꯣ? ꯃꯍꯦꯁꯗꯥꯁꯅ ꯈꯨꯝꯃꯤ, ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯤꯠꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯁꯨꯡꯄꯤ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯌꯦꯛꯅꯕ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ꯫ ꯃꯍꯦꯁꯗꯥꯁꯅ ꯍꯥꯏ, ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯃꯤꯑꯣꯏꯕꯒꯤ ꯁꯤꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯨꯠꯄ ꯂꯩꯇꯕ ꯑꯗꯨ ꯀꯔꯤꯅꯣ? ꯃꯍꯦꯁꯗꯥꯁꯅ ꯈꯨꯝꯃꯤ, ꯃꯤꯡꯆꯠꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯤ, ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯀꯔꯤꯅꯣ? ꯃꯍꯦꯁꯗꯥꯁꯅ ꯈꯨꯝꯃꯤ, ꯕꯨꯙꯤ ꯂꯧꯁꯤꯡꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯤ, ꯃꯩꯗꯤ ꯌꯥꯎꯗꯅ ꯆꯥꯛꯄ ꯀꯔꯤꯅꯣ? ꯃꯍꯦꯁꯗꯥꯁꯅ ꯈꯨꯝꯃꯤ, ꯀꯜꯂꯛꯄ ꯄꯥꯈꯠꯄꯅꯤ꯫ ꯋꯥꯍꯪ 5 ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ, ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯪꯉꯣꯟꯗ ꯊꯕꯛ ꯑꯃꯇꯪ ꯁꯤꯟꯅꯒꯦ, ꯅꯪ ꯃꯁꯤꯕꯨ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯂꯩꯏ ꯑꯃ ꯆꯤꯡꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯆꯤꯡꯂꯤꯕ ꯂꯩꯏ ꯑꯁꯤꯕꯨ ꯊꯦꯡꯍꯟꯗꯅ ꯃꯁꯤꯕꯨ ꯑꯃꯨꯛꯇꯪ ꯇꯦꯜꯍꯜꯂꯨ꯫ ꯃꯍꯦꯁꯗꯥꯁꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯆꯤꯡꯂꯤꯕ ꯂꯩꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯩꯇꯪ ꯁꯥꯡꯂꯞ ꯇꯧꯕ ꯂꯩꯏ ꯑꯃ ꯆꯤꯡꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯏ ꯑꯗꯨꯕꯨ ꯇꯦꯜꯍꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯆꯤꯡꯕꯤꯔꯤꯕ ꯂꯩꯏ ꯑꯁꯤ ꯑꯩꯅ ꯊꯦꯡꯍꯟꯗꯅ ꯇꯦꯜꯍꯜꯂꯕꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯍꯦꯁꯗꯥꯁꯅ ꯃꯟꯇ꯭ꯔꯤ 5ꯅ ꯍꯪꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯕ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯗꯨꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯤꯡ ꯑꯩꯅ ꯕꯤꯔꯕꯜ ꯍꯥꯏꯗꯨꯅ ꯊꯣꯜꯂꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯦꯁꯗꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ
ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯕꯤꯔꯕꯜ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫